Government ka kuki lalolup singa gi marakta sandaraliba suspension of operation su si hanadi nakal ohumgi oiba haibadi tripartite su oina lakrabasu haujikti state government handokrabana nakal ohumgi oiba su ni haina loba yadre matam sangna su si India government Manipur government amasung kuki lalolup ani UPF United People's Front amadi KNO kuki national organization gi marakta sanaba nakal ohumgi oiba su oina lakrabasu mamang sahigi March thadagi state government handokre mamang sahigi March tarada phamkiba state cabinet ki mifam amana kumna khanaraba matungda Manipur government na KNO KNA amasung ZRA ga tawnaba sudigi handoknaba warep lawkhibani handoknaba warep lawkhibadu Churachandpur Kangpokpi amasung Technopol districta aingi wangmada miyamgi khongsatsing sinduna thoningdaba thodok-sing thonki haibagi wafamdani masigi mamang phawbadi suda Manipur government su party ama oina adum yauduna lakhibani mamangi sahida tara mangarak subu oina sangdokpagi mifamdasu Manipur government ki mihut oina matamaduda resident commissioner oikhibaduga haujikna Ministry of Home Affairs na Manipur gi irangi matangda thiganaba semkhiba inquiry commission gi secretary oiriba Devesh Dewal yaukhibani su sangdokpagi mifamadu mamang sahigi February 13 ta Delhi da pangthokhibani mifamaduda India government ki maikaidagi Ministry of Home Affairs ki additional secretary Northeast Piyush Goyal na aduga UPF United People's Front amasung KNO kuki national organization ki maikaidagi na Ketheos Zomi Joshua Thado amasung Dr. Sailen Haukim na saruk yakhibani Ketheos Zomi amasung Joshua Thado na UPF ki aduga Dr. Sailen Haukim na KNO gi mihut oina saruk yakhibani India government Manipur government amasung UPF amadi KNO gi marakta sus anaba haurakibasi haukiba English ngani nipan gi August tagini Indian Army ga English ngani manga gi August amadagi sanaraklaba matungda English ngani nipan gi August kuni thoida Delhi gi Asoka hotel da phamkiba mifam amada tripartite sugi agreement sign tawnakhibani agreement adu UPF amasung KNO gi oina tongan sign tawnakhibani India government ki maikaidagi matam adugi joint secretary home Navin Sharma amasung Manipur government ki maikaida matam adugi principal secretary home DS Punia na sign tawkhibani UPF amasung KNO KNA gi banner makhada tongan ba kuki lalolup kunmanga rom leibani UPF ki banner makhada leiribasing gi manungda Kuki National Front P Kuki National Front Samuel ZRA Mar People's Convention Democratic United Kuki Liberation Front Kuki Revolutionary Army Kuki Liberation Army na singba yawbani KNO KNA gi banner makhada leiribasingna KNO KNA United Socialist Revolutionary Army United Comrade Revolutionary Army Kuki National Front MC Kuki National Front Zaugam Mar National Army Kuki Revolutionary Army United Zau Defense Volunteer Zau Revolutionary Front singbani tripartite susi horakpada sumnagi sahi amakhaki oina sananaba sign tawnakhibani wari sanaduna waroisin puraknaba su agreement sign tawnakhibani haujik phawbadi waroisin purakpa ngamdri su tawnabagi matam mathang sangdoktuna lagli ikon konbu oina sangdokhibadu mamang sahigi March amadani English ngani kunithoi gi March amadagi English ngani kulumdoi gi February kunipan phawba sangdoktuna lakraba matung makhata na amukasu sahi amagi matam haibadi mamang sahi gi March amadagi sahi asigi February kunmapan phawba sangdokhibani mathang sangdoktuna lagliba tripartite su si tokthoknaba sudagi handoknaba government of India da taksinba kaya ama leitabadi natte suda leiriba kuki lalolup singna mamang sahigi May 3 dagi thoklaliba Kanglup ki irang asidi yausili sugi ground rules thugai haibani singbagi wafamda su handoknaba government of India da taksin narkhibani suda leiba kuki lalolup singi kadar sing makhoi gi designated camp singda lengdana lehnigadabani su handokadabani haiba kholawga loinana paktaknana wakat mifam phamna basu laikre haujikti su handoknabagi demand asi civil society organization sing khaktagi oiba demand su oidre su handoknaba demand tobada miyamgi mihut singsu yaure amuku amasung kokomi yauna tongan ba lup sing amadi veteran politician singna su handoknaba taksinduna lakpada natana Bharatiya Janata Party Naga People's Front National People's Party amasung Janata Dol United ki MLA amadi minister kunthra marina su Union Home Minister da memorandum thaduna su agreement handoknaba taksinba laikre mamang sahigi May thadagi kuki MLA tarana kuki singi oiba tonganba administration ama demand toba haurakraba matungda phamkhiba MLA minister kunthra marigi mifam amna warep lauraga Union Home Minister da su handoknaba demand tokhibani
भारतीय जनता पार्टी की MLA मरी की ग्रुप अमनसु यूनियन होम मिनिस्टर दा मेमोरेंडम थादुना सु अग्रीमेंट हंदोकनबा तक्सिनबा लेखि हंदकतसु MLA मिनिस्टर कुंथ्रा मंगागी मिफम अमना अमसुंग अरामबाई तेंगोल की कंगला मिफमना सु हंदोकनबा डिमांड तोबा लेख्रे जनवरी 18 चीफ मिनिस्टर नोंथोमन बिरेन सिंह चेयर लौदुना फमखिबा MLA मिनिस्टर कुंथ्रा मंगागी मिफमना लौखिबा वारेप सिंह मनुंगदा सु हंदोकनबा सेंटर दा तक्सिनबगी वाफम यावखि अरामबाई तेंगोल सिंधुना जनवरी 19 ऐतिहासिक ओइरबा कंगलागी उत्तरा ममांगदा मितई MLA मिनिस्टर अमसुंग MP सिंह सरुक यादुना पांगथोखिबा कंगला मिफमना वारेप लौदुना तक्सिनखिबा डिमांड सिंगी मनुंगदसु सु हंदोकनबगी डिमांड यावखि लाग्लिबा तांग 19 दगी फमगदोरिबा 32 सुबा मणिपुर लेजिस्लेटिव असेंबली की 5 सुबा सेशन असी मतम खरंग ngनखन्ना फमलगा मदुदा सु हंदोकनबा वारेप लौरगा सेंटर दा थानबा तक्सिनबसु लेरी तसेंगनमक सु हंदोकनबगी डिमांड असी हौजिक्ति मियामगी अकनबा डिमांड अमा ओइरबनी सेंटरना करी फिरेप लौरकदगी हाइबदी खंगबा ngमद्री मखा ताना सांगदोकनबा लाग्लिबा नुमित खरनिसिगी मनुंगदा मीटिंग अमुक कौरकदौरिब्रा हाइबा हंगनिंगाई ओइबा लेतबसु नत्ते।